ipo hophambu ngasi nongna ningsingjay ningsinglakpa matamda kung ning yamna nungsijay ipa ipo hophambu ngasi nongna ningsingjay ipo hophambu ngasi nongna ningsingjay Tawagamba, mawangay na tawagamba, at talaga hojo yung tawagamba, tawagsin, hayawadu, ako'y naazin mangsi da anjing guti gawin. Ade, ang ito na, ako'y ang sinito, ako'y cultural program at saka na haro po ito. Ako ga hojo yung ako'y yung lahori ba, hindi masam, price sinaduro na bahay na anjing naazin naazin amukan ni gari. Ako'y chok ba amado ako'y work na tulog sa buwan ng gari na sige. Ano siya ay na sinusubok ako'y anjing mangga sige jo karaun Mga ito, kami po sinuway niya. Ay ma. Pwede na ba ang nagbabaga? Nagkari naman na ang nagbabaga at habang tawag ko'y program ang dilagay niya ay doon na hajeri. Ngasiga mari da shubane waksingi punima numida sida akoina akoigi apopi singbu punsi nungsangna lainaba nungai aifana lainabagi damakta sinjaba macha masu oriba akoina thongjabagi thoram ama sinjabani hai thoram masibu akoigi thoram masibu sinna bahona rakpada Nithojum Gopel ayakna khara mangjin thai haibagi wani adubu masigi sillang na bahona pada akoigi aigi isilinaw aigi sagai aigi isilinaw singi maikai degi paisa kharga angamba mateng kharga puthokna dana akoi angamba mateng habidi akoi ai isa degi hodana akoi tajo yama mani chandri hodana koi maikai di lupa changa puthoi aduga aigi maikai degi lupa changa ama akoi Heman Ranjit Kumar degi lupa changa ama adegi koi Chambi degi lupa changa ama Tom degi lupa changa ama adegi koi Boicha degi lupa changa oh Hemanta degi lupa changa ama aduga koi Nanau degi lupa changa ama akoi Chambi haigar bayo Chambi degi lupa changa ama asimana adegi koi Luang Khongboi adegi koi Ibungoi Saiti ki chum Mati ngasih punna panglaga cama seman panglaga ikoi cak bagi program cak mesin laga ikoi apo pising kita kudun pot piraga makoi punci nungsangna hingga bida mukta ahan jimu punci sangna hingan bai basi masa masu ori ikoi josum punci sangga ta bani aduna ahan jimu punci sangna bida mukta ikoi kata bani adu ikoi mamanggi hokiba 2021 gi Chahi program tu dah, aku ini lekai ki one member lebih juga, aku ini mangem orang ke mangem member mangem na, jo aku ini idau mangem je na, acau ubah thudang lebih dari mamang chahi tadi
ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯅꯦ ꯉꯥꯅꯦ ꯃꯥꯅ ꯄꯨꯟꯅ ꯁꯦꯟꯗꯨ ꯄꯨꯟꯅ ꯑꯆꯪꯕ ꯄꯨꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯀꯨꯝꯁꯤꯁꯨ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯃꯪꯂꯦꯝ ꯌꯥꯎꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯒ ꯃꯪꯂꯦꯝꯁꯨ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯇꯝꯅꯅ ꯃꯉꯣꯟꯗ ꯑꯁꯤ ꯌꯧꯅ ꯄꯥꯡꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯔꯗꯤ ꯃꯥꯅ ꯄꯤꯔꯛꯄ ꯑꯉꯝꯕ ꯃꯇꯦꯡꯗꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯁꯦ ꯑꯗꯨꯒ ꯃꯪꯂꯦꯝꯁꯨ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯅꯕ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯇꯧꯁꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯁꯤꯂꯥꯏꯅ ꯆꯠꯂꯒ ꯑꯩꯅ ꯕꯥꯔꯇꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯉꯁꯤ ꯃꯪꯂꯦꯝ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯃꯪꯂꯦꯝ ꯌꯥꯎꯅ ꯄꯨꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯏꯁꯥꯡꯁꯤꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯒꯅꯤ ꯀꯝꯃꯤꯇꯤꯁꯤ ꯁꯦꯝꯕꯁꯤ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤ ꯁꯦꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯅ ꯂꯥꯎꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯪꯂꯦꯝꯅ ꯋꯥꯁꯛ ꯂꯧꯕꯤꯔꯒ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯈꯨꯗꯣꯡ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯍꯣꯔꯦꯟ ꯃꯊꯪ ꯑꯍꯟꯁꯤꯡꯒꯤ ꯈꯨꯗꯣꯡ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝ ꯃꯦꯝꯕꯔ ꯃꯪꯂꯦꯝꯗꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯎꯠꯆꯒꯅꯤ ꯃꯄꯥꯟꯗ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯁꯤꯡꯒꯣꯜꯂꯣꯝꯗ ꯆꯪꯁꯤꯟꯗꯅ ꯅꯤꯡꯁꯤꯡꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕꯗ ꯃꯦꯝꯕꯔ ꯃꯪꯂꯦꯝꯅ ꯈꯟꯕꯤꯔꯣ ꯔꯥꯖꯀꯨꯃꯥꯔꯒ ꯁꯥꯕꯤꯒꯤ ꯖꯣꯕꯇ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯥꯎ ꯄꯤꯔꯕꯅꯤ ꯑꯩ ꯇꯥꯐꯝ ꯂꯩꯔꯣꯀꯣ ꯅꯪ menang belum? Ani si ai khoi gi piklaba imung ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯒꯤ ꯃꯇꯦꯡ ꯈꯔ ꯃꯌꯥꯝꯅ ꯇꯧꯖꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯨꯡꯒꯤ ꯆꯍꯤꯒꯤꯁꯨ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣꯅ ꯁꯨꯝ ꯍꯣꯠꯅꯕꯤꯗꯕꯅꯦ ꯖꯤꯕꯜ ꯑꯩꯈꯣꯏ ꯅꯪ ꯂꯩꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯃꯒ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯁꯤ ꯅꯪ ꯅꯁꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯕꯗꯤ ꯀꯥꯎ ꯑꯃꯗꯤ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯒꯤ ꯐꯪꯁꯟꯅꯤ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯏꯁꯣꯔ ꯄꯨꯛꯂꯦꯟ ꯄꯣꯛꯄ ꯁꯥꯂꯦꯟ ꯍꯥꯠꯄ ꯑꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯁꯪ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯖꯝꯒꯤ ꯏꯪꯈꯣꯜꯅꯨꯡꯅ ꯂꯥꯠꯇꯅ ꯑꯩꯈꯣꯏ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯊꯦꯟ ꯄꯣꯠ ꯀꯥꯗꯅ ꯌꯥꯝꯅ ꯈꯨꯔꯨꯝꯖꯗꯅ ꯑꯩꯈꯣꯏꯅ ꯊꯧꯅꯤꯕ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩꯇꯩ ꯃꯔꯨꯞꯅꯦ ꯍꯥꯏꯗꯨꯅ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯄꯥꯡꯒꯜꯅꯦ ꯑꯗꯒꯤ ꯍꯥꯎꯅꯦ ꯁꯤ ꯈꯨꯗꯤꯡꯃꯛꯇꯤ ꯏꯁꯣꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯃꯔꯨꯗꯤ ꯑꯃꯠꯇꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯧꯔꯒꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯁꯤꯅ ꯃꯀꯣꯛꯅꯦ ꯃꯥꯒꯤ ꯁꯥꯌꯣꯟ ꯃꯥꯅ ꯁꯥꯌꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯄꯣꯛꯄꯒꯤꯅ ꯄꯣꯛꯂꯦꯝ ꯄꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯇꯣꯉꯥꯟꯅ ꯊꯝꯕꯅꯦ ꯑꯗꯨꯒꯤ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯁꯤꯡꯁꯤ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯟꯗꯅ ꯌꯨꯝꯗ ꯂꯩꯔꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯗꯅ ꯂꯥꯠꯄ ꯁꯤꯒꯨꯝꯕ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯤꯅ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯁꯤꯟꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯁꯤꯗ
ꯏꯁꯣꯔꯁꯤꯗ ꯍꯨꯟꯗꯅ ꯃꯈꯣꯏ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯔꯨꯞ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯥꯈꯪꯕ ꯑꯁꯤꯅ ꯃꯥꯒꯤ ꯁꯥꯌꯣꯜ ꯑꯃ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯒꯧꯔꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯌꯣꯟ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯒꯟꯅ ꯄꯥꯡꯒꯟꯒꯤ ꯑꯂꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯃꯤꯡ ꯑꯃꯃꯝ ꯊꯣꯜꯂꯒ ꯊꯝꯕꯇꯅꯦ ꯑꯗꯨꯅ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯍꯦꯛꯇ ꯅꯣꯛꯅꯕ ꯆꯩꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯍꯥꯎ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯃꯔꯨꯗꯤ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯖꯈꯤꯕꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯍꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯀꯠꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯦ ꯑꯗꯨꯅ ꯁꯤ ꯒꯣꯄꯦꯟ ꯅꯪꯅ ꯀꯔꯤꯅꯣ ꯇꯧꯗꯧꯕ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯩꯒꯤ ꯃꯇꯥꯡ ꯑꯃ ꯁꯨꯝ ꯇꯧꯖꯒꯗꯧꯔꯤ ꯀꯩꯅꯣ ꯆꯣꯀ꯭ꯔꯤ 이는자 손도 버리는 거 뺏겼다고 2022기 ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤꯁꯤꯡꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯒ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯁꯤ ꯉꯁꯤꯅ ꯃꯔꯤꯔꯛ ꯁꯨꯕ ꯊꯧꯔꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯨꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯍꯥꯎꯅꯕ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯃꯪꯂꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯃꯣꯟꯒꯤ ꯗꯈꯤꯅꯥ ꯂꯨꯄꯥ 1,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯃꯪꯂꯦꯝꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝꯒꯤ ꯏꯪꯈꯣꯜꯅꯨꯡꯅꯁꯨ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯥꯏ ꯃꯪꯂꯦꯝꯕꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯨꯕ ꯈꯨꯕꯥꯛ ꯑꯃꯛꯇꯪ ꯈꯨꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯧꯔꯝ ꯍꯧꯔꯕꯅꯤ ꯊꯧꯔꯝ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯃꯪꯂꯦꯝꯁꯨ ꯃꯥꯒꯤ ꯈꯨꯟ ꯄꯨꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯦꯟ ꯆꯣꯡꯕꯁꯤ ꯅꯪꯅꯕ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯈꯨꯗꯛꯇ ꯍꯥꯏꯕꯅꯤ ꯉꯥꯛꯇꯅꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯅꯕꯒꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏ ꯃꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯨꯄꯥ ꯕꯁꯟꯇꯅ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯅꯨꯄꯥ ꯕꯁꯟꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯇꯪ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯕ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯨꯄꯥ ꯕꯁꯟꯇꯅ ꯈꯨꯗꯣꯜ ꯄꯣꯠꯁꯤ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯑꯍꯧꯕ ꯑꯃꯇꯪꯒ ꯑꯃꯨꯛꯇ ꯈꯨꯕꯤꯅꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯀꯣ ꯚꯥꯏ ꯃꯪꯂꯦꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯚꯥꯏ ꯃꯪꯂꯦꯝꯅ ꯁꯨꯝ ꯑꯆꯤꯟꯕ ꯀꯌా ꯂꯩꯔꯒꯁꯨ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯍꯟꯁꯤꯡꯅ ꯀꯥꯎꯔꯁꯨ ꯑꯩꯅ ꯀꯥꯎꯔꯁꯨꯅꯦ ꯚꯥꯏ ꯃꯪꯂꯦꯝꯅꯁꯨ ꯈꯔ ꯅꯤꯡꯁꯤꯡꯕꯤꯌꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯥꯏ ꯃꯪꯂꯦꯝꯅ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅꯁꯨ ꯑꯁꯨꯝ ꯁꯄꯣꯔꯠ ꯇꯧꯅꯤ ꯀꯔꯤꯝꯇ ꯅꯤꯡꯍꯟꯕꯤꯅꯣ ꯃꯊꯪꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯀꯔꯤꯒꯤ ꯑꯃ ꯊꯣꯛꯂꯛꯑꯁꯨꯅꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯖꯝꯅ ꯁꯄꯣꯔꯠ ꯇꯧꯔꯗꯤꯅꯦ ꯑꯁꯨꯝ ꯑꯟꯀꯟꯇꯦꯁ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯦ ꯑꯗꯣ
ꯑꯍꯟꯁꯤꯡꯅꯁꯨ ꯚꯥꯏ ꯃꯪꯂꯦꯝꯕꯨ ꯁꯨꯝ ꯅꯨꯡꯁꯤꯖꯩ ꯏꯃꯥꯒ ꯕꯥꯖꯤꯒ ꯅꯍꯥꯟ ꯖꯣꯕ ꯀꯥꯔꯗꯀꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯆꯅꯤ ꯌꯦꯟꯅꯒ ꯆꯥꯝꯃ ꯊꯨꯡꯒꯅꯤ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯔꯧꯕꯅꯦ ꯚꯥꯏ ꯃꯪꯂꯦꯝꯅ ꯂꯨꯄा ꯆꯥꯝꯃꯗ ꯏꯃꯥꯗꯣ ꯋꯥꯠꯈꯤꯕꯒꯤ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯩꯅ ꯃꯪꯂꯦꯝ ꯂꯥꯛꯄ ꯀꯥꯟꯗ ꯃꯗꯨ फरे अना है हयें थौरम लाकान पीहल लगे फरे फरे फागीने नुंगाइनबने सुम हाइबने अदुना मथंग मथंगदी अखोगी हौजिक अखोगी खुदोन पोट पीनबगीदमक्ता अखोगी मथंग मथंग हौनब अखोगी सेम सारजे अदुना अखोगी मथंगदा बसंत नंजो फमो चौकरीदा खितंग अखोगी कतो तोंबा लाओ फमो कतो फरे वीडियो कैमरा मांगदने अचिन बका करो जो कोई किसी अबो को भूमि पर भूमि Masih yang perlu lebih sudah itu jam bagi jumlengi ahan jing sudah nah jing na ahau ubat hel luko ke lorana ko ke tam laga ko paisa oi bagi cina nau imung mari mata oi bagi atau pasagai da yum pan laba chei sal sing dugi magi family sing punna sagai asiga jumlengi sida riba me khodim ka punna sak samina bagi function sida aibu yahun biba agi kwaidik live phabani do ngasai tapi ki bada ai se atopa sagai di oi haina ko gi haibi bado adu agi wakal da din 2009 su laise maram de aina agi punsi gi ahan ba aina gram panchayat ki member job sa basisu ai moirang thep de sa ki badate ai ningthaujam manglem hairaga ai apopasina ko gi dai selum dala aga ai se bot themna sa khabani maduda ai gi bot se reject tawna ba matamda ai ga ming pala so kai dre su putu ai tomba ga lamba tawna gi baduda makoi na se reject tawna ba yam kana hona gi maduda moina reject tawrisna manglem de morang themni made ni thawjam natte heba adu electron ron da is ni thawjam manglem haraga te ai selongi bakhada magi family da is lakhi badagi moina kakke to badagi ai so lobitu yamna hatu tu ogiba electron ron pomopaga ai so preparation de so khogi court ki affidavit te bai adu makoi de court ki affidavit na singba moi tawlamdre adu makoi de yam samba mongda ai si kakna ba hadana moi mi ga sil khona lakpadu da aina ai haja singjaba ai official ga loina rodagi sang skutani ni bida sang khim de thong sa lor laga ai manipuri masira mangang de bida ai ga pana nu pas da amal official da english da talk tawga haidi mang ai tawjaraga adumai tawga official singla ai gi lepiraga ini thousand la lakhibani aduna ai moirang the haibudo tomba madu hai da ai tomba da kan sari aduna aina sagai sige ko ge sak sana bada yaw phangjaba se khoi hoi atai matam da budi khoi yaw sangi adu da ge sana badu te ai ngasi baw bada yaw da yaw tre adu ga sagai sige oi ba meyam punna sak samina ba jumpan ki ba che san sing family sing samina piano pasi hana kisna ani suba ai yaw zabani aina hazarin bana leibal itaba ai so angam bakara mating pamang ngamna ba pagi thaba lai bisi tasengna khoi thabuk se chatok potok aduda haidi matam da ngona fix ta kaw ba lai bani na yara ga di mangjauna na mathang sahi gi su mangjauna khajak di khangan biro ai su mamang ga tawgi du mana haidi ai su kitau kan ningthina मैम से कोई साक साना बदा मतेंग पांगजगे है वफम से थमजरगा सिंपल लांगबिरिबा आइगे याबा कोपेन बुहाइनिंग आलितना थागत सबुलना सागे सगे ahaloiraba sing Bible Bible marmopa chimna kwai kudimpu singba pangsel se yaw pangbibi kitabak amadi agonda sagai isna lengan pipituna kogi gai khuna upi bagi tamak agi tarap gi haninga ditana thagat chaba phundok sari atang stuk cham chinjar ki thank you
ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯎꯅꯕ ꯔꯤꯅꯥꯅ ꯍꯣꯏ ꯆꯪꯁꯤꯜꯂꯛꯅꯕ ꯇꯧꯋꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯏꯀꯨꯗꯨꯁꯨ ꯑꯝꯇ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝ ꯁꯣꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕ ꯌꯥꯎꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯒꯤꯇꯥ ꯑꯩꯈꯣꯏ ꯃꯌꯦꯡ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥ ꯍꯣꯏ ꯄꯤꯂꯨ ꯍꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕ ꯌꯥꯎꯅꯕ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕ ꯍꯧꯒꯗꯕꯁꯤ ꯃꯊꯪ ꯀꯩ ꯇꯧꯒꯗꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯇꯌꯥꯏꯁꯤꯅꯨ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕ ꯑꯝꯇ ꯍꯧꯔꯒꯦ ꯑꯝꯇ ꯊꯧꯒꯠꯄꯤꯔꯅꯣ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯄꯣꯛꯄꯤ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯁꯤꯔꯨꯡꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯨꯋꯥꯡꯈꯣꯝꯕ ꯃꯍꯥꯛꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯥ ꯌꯥꯎꯅꯤꯡꯅ ꯌꯥꯎꯕ ꯐꯪꯗꯕ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯑꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯀꯨꯝꯁꯤꯗꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤ ꯑꯍꯜꯁꯤꯡꯗ ꯄꯤꯕꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯧꯍꯜꯂꯒ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯃꯍꯥꯛ ꯀꯨꯝꯁꯤꯒꯤ ꯃꯊꯪꯒꯤ ꯆꯍꯤꯁꯨ ꯍꯦꯟꯅ matam chupada ekoi sharuk ya apa ngamna ba ekoi gi ngasi kari dore oh isi kan bini oh asum lo cek lo asum Gunung di kiri gitu, si kamu sudah cek bende, kita bende lo. Nanti ya, nanti lo cero, karai di pulau mulai itu lah. Mai, ini, pun bang betul kan ya? ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯁꯨ ꯁꯣꯝꯗ ꯉꯥꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯂꯦꯞꯄꯒ ꯀꯩꯅꯣ ꯇꯧꯁꯦ ꯈꯨꯗꯣꯜ ꯄꯣꯠꯁꯦ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯒ ꯑꯗꯨꯒ ꯈꯨꯗꯣꯜ ꯄꯣꯠꯁꯤ ꯄꯤꯔꯒ ꯂꯨꯋꯥꯡꯈꯣꯝꯕꯀꯣ ꯇꯌꯥꯏꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ oh ya ya cuma cek kita ngolo juga teh dan makung sol kurumo na tero ya oh teh nambiyo aduga matangda kuba kubiyo adu teh phambiro mission biro aduga loina tonjani punna kurumo loina matang ngasi gi misi koigi te chum koi bakti da chum no ni koigi oh to mai makung ngam da banane adu na thabiyo tonjani to na thabiyo ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯇꯣꯟꯖꯥ ꯇꯤꯀꯦꯜ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯇꯣꯝꯕꯅ ꯇꯣꯟꯖꯥ ꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯁꯤ ꯑꯃꯨꯛꯇ ꯄꯤꯅꯕ ꯌꯦꯡꯁꯤꯟꯕꯤꯔꯣ ꯂꯥꯎ ꯔꯣꯕꯤꯇꯥꯒꯤ ꯇꯧꯒꯗꯕ ꯇꯟꯖꯥ ꯂꯩꯔꯤ ꯂꯥꯛꯑꯣ ꯅꯠꯇꯦ ꯔꯣꯕꯤꯇꯥꯅ ꯇꯧꯒꯗꯕ ꯇꯟꯖꯥ ꯂꯩꯔꯤ ꯂꯥꯛꯑꯣ ꯃꯊꯪꯅꯦ ꯂꯣꯏ ꯇꯧꯒꯦꯕ Mada pide, mada. Mada. Jauh dulu lah orang yang ini. Sini, kau beri pasir lu ya, kita kaji.
ꯑꯩꯈꯣꯏꯒꯤ ꯇꯣꯟꯖꯥ ꯇꯤꯀꯦꯟꯗ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯃꯌꯥꯝꯅ ꯑꯍꯧꯕ ꯈꯨꯕꯥꯛꯁꯤ ꯈꯨꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯑꯗꯨꯒ ꯇꯣꯟꯖꯥꯗ ꯈꯣꯡ ꯁꯣꯛꯑꯒ ꯈꯨꯔꯨꯝꯕꯤꯌꯨ ꯑꯗꯨꯒ ꯐꯖꯅ ꯊꯕꯤꯌꯨ ꯑꯗꯨꯒ ꯇꯌꯥꯏꯅꯦ ꯇꯌꯥꯏꯗꯒꯤ ꯃꯊꯪ ꯈꯨꯔꯨꯝꯃꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯈꯣꯡ ꯁꯣꯛꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯅꯤꯡꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯦ ꯑꯍꯟꯁꯤꯡꯕꯨ ꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯕ ꯉꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯕ ꯉꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯍꯟꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯕ ꯆꯦꯡ ꯂꯤꯞꯇ ꯅꯥꯟꯊꯕꯤꯌꯨ 이제 또 우리가 이제 나시니까 좀 콩 놓을까노 왜 그러면 되니까 이제 콩을 그러면 미안해. 아들기. 그거 아니나. 거기 다중모지나 거기 이거라 다중모구나. 아이기 이산루파 보이나. 좀 떨어져. năng tổ cái mà 너 그거 해. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯏꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯤꯗ ꯑꯃꯨꯛꯇ ꯃꯌꯥꯝꯅ ꯑꯍꯥꯎꯕ ꯈꯨꯕꯥꯛ ꯑꯃ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯔꯣꯝꯗ ꯎꯠꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯁꯤꯂꯨꯡꯗꯒꯤꯅꯦ ꯃꯊꯪ ꯈꯨꯔꯨꯝꯕꯕꯨ ꯃꯊꯪ ꯂꯣꯏꯅ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯥꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯀꯨꯃꯥꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯔꯟꯖꯤꯀꯨꯃꯥꯔꯗꯨ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝ ꯆꯧꯕꯤꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯅꯕ 이마, 아시레빨로. 아시옵되게 이벤 쪽이 좀 잠깐로, 누가. 거의 구방하고 딱 구비고. 아두가 구름모. 맞아. 이제도 우리가 이제 나시는 거죠. 이제 나시네. kita lupa di kita no cara cengin naik lagi. Kita pokok mau tak isu tu biju kita cakap pergi tu apa aja. Atu kan, amat aku ini matang dana aku ini ini pokok sawu. Kudu lebih nabi nampak aku ini bina sambil ini mau celaga aku ini ini pokok sawu kudu borong tak ini nama. Aduh, kare biju aja kayak orang orang aduh.
ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯡꯒꯗꯕꯅꯤꯀꯣ ꯇꯥꯛꯄ ꯉꯥꯡꯕ ꯌꯥꯔꯣꯏ ngasi ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯄꯣꯛꯈꯤꯕꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯇꯧꯕꯇꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯗꯅ ꯇꯧꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯃꯤꯠꯇ ꯎꯔꯤꯕ ꯏꯆꯥꯅꯦ ꯏꯁꯨꯅꯦ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯧꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ 이지 콤르가 보러가 유머지다 나가 이자 그게 너무 뭐 이모 하이네 아시고 뭐 보시 아드나 막고이고 거기나 좀 거기 차가 이게 해나 적었나 봐 거기 마르다 ngasi기 거기 딘바 옆이리바 거기 차가 이게 만웅기 이 머리 아지도 로이 야워 거기 니몬기 머리 오로 거리 오로 뿌는 아드나 lambida ngasi kudi khunam thokdana khamu thak pi samnaba misi mina thokdaba mi to mera khon nangdaba haiba posi akoi karai ding koi ishor ma sakhangba akoi ge horpom khangba akoi kadai gi polopona akoi apopo khugum leiri ya posi akoi paubi daba ngasi akoi na hingliba posi asi kadai gi apopo digi horpone tawbutu लेरिबा कोई युनाक सागै अमदगी मथं लागा गसी अखोई निथौजम सागै जिदा पुलिबा निथौजम दगी मक अतोप सागै दा अहिबमदा लाइसरमदा अदि खुंदोंबमदा मोइरांग थेमदा चखिरबा कया अमना अम अखोई इजि खोमलगा पुरगा चखरगा असोमदा अतोप सागै दा मचा पो ओरबनी असिगे दा मक्तने अखोई अपोपे ना ngasi अखोई थौनिबि प्रोग्राम जी पुनमक सुचलगा यावग्रबनी अदना अखोइने हेन्ना इसा इशू खुकन पांगनबा जादा नौदाबा ngasi अखोई प्रोग्राम अखोइने सी प्रोग्राम जी करिगिनरगा अखोई सागै इ मरिसिदा मचा पोक्तबा मचा यावदबा मचा नुपी पोक्तबा मचा नुपा पोक्तबा अमत लेइतरमे रुता पुनमक सुचलगा ngasi अखोई सागै इमा यदि अखोई मौ सिंना सागै अखोई अपोकदा अतेन बोल कतन खुरुमिबसे ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯃꯧꯅ ꯍꯥꯏꯕ ꯄꯣꯠꯁꯤ ꯄꯨꯝꯅꯃꯛ ꯁꯨꯞꯆꯜꯂꯒ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯞꯆꯟꯗꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯄꯣꯔꯠ ꯇꯧꯕ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕꯁꯤ ꯑꯁꯨꯝ ꯍꯣꯠꯅꯕꯤꯌꯣ ꯑꯁꯤꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ कनो इनो जसना बिदा खुदों पोलसी अखोगी गीताना मोतंग पीवी नवा लेक्शन बिदुन बिसिन जरी कार इनो जसोंदा तलेती असो ममांग ओम बोल को अखोइना गीताना बुदुन पोचिटिव खुआ यार नाम तबिरो करो अदुगी अमक मथंगदा मथंग खुरुमो खुरुम का जिप लाउ दबिदा खुबा प्रो तबसे अखोइ हाइदि मिलन जेबा जिप लाउ दिको अखोइ पोखरबान खंदरगा तोपना अदगी इसे तो बिगा इसे का मिली इसे मथंग मखा जी करना इसे तो मिलो ब्रा ओ अदगी फरे करना अदर कदी एकोई हुजी मथंग खुदोन पोपीबसी मथंगदा अखोइगे इसे तुमी अखोइगे निमोल हाइतारे अखोइगे निथौजमदगी आहिबमदा ओंगिबा अदु ngasiदी पुल्लरे अपोबो थौनिबी प्रोग्राम नि सरुग यानबदमता मसिगी लेंबिरपसिगी दमता इसे तुमी बुसो अखोइगे
ꯍꯦꯟꯅ ꯌꯥꯝꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯑꯄꯣꯛꯄꯗ ꯊꯧꯅꯤꯖꯕ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯦꯇꯣꯝꯕꯤꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅ 이제도 미다 구독 못 비라가 거기 아무것도 간다 보세요. 땡션 비로. 라라. 하잖아 마예 생나 치워 이거 뭐 이렇게 야 샤워는 구우면 돼 구워 이렇게 이벤트 우리 구박고 한테 학생 사진 막 걸려면 구박고가 까나로 보내. 거기 마탕다 거기 이제 미네다 고돈 버피는 비는 없다. 거기 마탕다 로이로 그런 뭐 로이 이탁 동무 그냥 시기는 밑에 로이로 그런 뭐 아시게 다 먹는 로이가 오지. 누티 그런 거 먹는데. 거기 마탕다 거기 kali kenal kau ni aku macam aku laki macam dah aku lagi isi ke bini je mak binani nak kudun tam nak bilang tak amuk tak kata lengsel lo aku lagi ningon sih macam masih अखोई निथौजमदगी चखरगा यूम पानगरे अतोपा लेकाय अमदा मफम अमदा अखोई मफम जगह अखोई इसेल अमा लेय बसी सिदे को अखोई आन सिंगजो अखोई यूम पानगरवा अतोपा लेकायदा अतोपा 사계의 윤반 그런 것인지 앞으로 뭐 아무거나 사계의 이제 나가보자 앞으로 눈치고 와이나 볼 비비요 막거이나 아고 사계의 신경을 받이 뭐 넷 버리는 거 레가이 아고 이제 기분 뭐 나가 레가이 안 하다가 이거는 안 하다가 미도 그 타나 대봐 아고 이 사계의 이 자기는 거 있는 건지나 레가이 두기 오이가 아무가 야나 눈치 자는 레가 뭐도 아도 오이도 거기 아두기 오이도 없나봐头站 비는 이거 뭐야? 거기 마탕다 거기 그래서 거기 민통정기 अखोगी अपोपीसिंगी हारगदी अखोगी तसेंना अखोगी बालीगी मचिन मनाउसिंदगी ख्वाइदगी हेना लूना चाना नुंसीना थमजरपा मचन नुपी अतोंबी इसे बिलासमीसिदा अखोगी रोमिताना बुदन पोरपीनबा अमक्ता या अल्लाह
aduga Shumila Natin ne ako ne Sidigi akogi ngasai akogi ahan sing na makong sokol ga kurung driba sing lai na ko akogi anang sing adigi iben anang thoi noi punna ne ina nakong namji punna ahan sing jida ne amakta makong sokol ga punna kurung na ba Ado akogi sagai apopa thongni thorumsi akogi isen ba basantana jone amaktan ahan singji amaktan makong sokna thorumna gi ta jamatang isen biro lao nakso akogi I mari anu warne ko ngasi thorum ji gi jana bisi akogi ahan singji kong solo kurmun bine lao chao lao kumung lao ni ka kai ji lao Karena ni, kuba karena dia lalu. ani kumung lao ni lao ke kai ji lao Jemput dah saya. nanti punna kong kurun mo si awa betul nanti punna tayai ni huru ko punna betul betul kong kurun sa ako ay manung de luar de luar apa makan nanti biba khatam do ya or men naam be de punna ya or agak keno Adi ngasigi akogi thongni ba apu pi thongni gi program sida akogi isen nupa basanta jo akogi ma ke mai kai gi jo nupa cha lu ma teng pang gi na akogi thong thok gi damta akogi sinje la gi ba akogi kamati gi mai kai gi he na khaga cha ba phungdok se ba loina na akogi atuki matik ma na to thab khoni mukta he na yai phaba afaba mangon pina vishnu wa bisi akogi mai kai gi ishor da thongni jari mathanda akogi hojikti akogi anjingi khudor pot tamba bisi khudor pot tamba ga tan tinga si akogi na pulli ko si khong soklo khurumba anjingi da khong soklo ga akogi na khurum jabasi hojik mathanda akogi isena na isena ayai siludagi khong soklo khurumba sina na matang he na pangan na khong thang bangam de na re chat bangam drai do borni tre de phonglo miyang mana ai mirak timbang amjage mima na bang amjage tuni mapangan ni yam chon ban hojik so ise ji kaya magi mapangan kara sole aduna ai ga jum da thamaga magi lai yari ni kai kai tor matang ko Matanda, Shumila, Shamo, ahan ni luar ni, la tayari kung sa kuruma udan matang. Adigi, ana, luar na matang na, asidigi, Shamo. Hek, ay wagi ko, asidilay ni si. Paling kita na koi hek matang thong ma kai si na koi na kum ga ba inam ma gi haide le ko maka mayam kuwa ko bi anang ji ko ma yaw selo dina matang ako yoji amtang ako keno cheri nana mawang thaga da ne adigi Rumita hazar rupiah ke nawa tu kali kita mengangkat tu si kurung bokor tu awal lo ni masa tu sun masoli tu ahan ini kurung tu bokor di jaga tu ni oh hai Rina nama anak kurung malo ni kerino ni
Mani Matum. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯤ ꯂꯥꯛꯏꯕꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯇꯩ ꯑꯃ ꯀꯩꯅꯣꯗ ꯑꯍꯟꯁꯤꯡꯒꯤ ꯃꯈꯣꯡ ꯁꯣꯛꯑ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏ ꯏꯊꯛ ꯊꯣꯡꯕ ꯑꯗꯨꯒ ꯑꯗꯣ ꯔꯤꯅꯥ ꯈꯨꯔꯨꯝꯕꯗ ꯑꯩ ꯆꯤꯊꯔꯝꯃꯦ ꯑꯩ ꯆꯤꯊꯔꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯊꯛ ꯊꯣꯡꯕꯁꯤꯡꯗ ꯈꯨꯔꯨꯝꯕ ꯍꯥꯏꯗꯤ lỗi do mấy là chúng chân này yo mà adegi ati kana wali cái đó mani betum lao cái kurung sih loh kata aduga tunggu kuruma aja itu tuh dia kuruma apa? Kuruma mana betul nol itu kuruma ni konsol ga? Oh, sini ah. Elakar mana itu tuh dia kuruma apa? Adegi, luang mana udah kagal di bangan sini jadi anjing di kuruma itu tahu. Adegi, ay natak tuh masih luang itu kuruma tuh nih anjing di kau. Halo, baji ini ada lagi nih baji sini bukan kota mereka jauh di kok. Lao ꯑꯩꯈꯣꯏꯒꯤ ꯄꯤꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯁꯤꯔꯨꯝꯗꯒꯤꯅꯦ ꯈꯨꯔꯨꯝꯕ ꯃꯊꯪ ꯂꯣꯏꯅ ꯑꯍꯟꯁꯤꯡꯁꯤ ꯍꯦꯛ ꯅꯪꯒꯤ ꯅꯊꯛ ꯊꯣꯡꯕ ꯃꯈꯩ ꯂꯣꯏꯅ ꯈꯨꯔꯨꯝꯒꯗꯕ ꯑꯁꯣꯝꯗ ꯑꯣꯜ ꯃꯃꯥꯡ ꯑꯣꯜꯂꯣ ꯑꯣ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯁꯨ Aku nih, isinya tapi aku manglem tuh kayak cakram mau. Manglem. Pola si program hunuk gini. Ngasi di aku baji itu masang am dah bener. Aku isinya lupa manglem na tunggu juga tayar ina isai. Fajar apa aku lain shon gitu ba. Aku thongni do lai tarik ko. Aduna isai nomai thorong si aku pangtok jaga tu ni. ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯔꯨꯝꯕ ꯑꯃ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝꯕꯤꯒꯤ ꯄꯥꯔꯇꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯒ ꯗꯥꯟꯁ ꯃꯆꯥ ꯑꯃꯇꯪ ꯅꯣꯏꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤ ꯃꯇꯨꯡꯅꯦ ꯀꯔꯤꯅꯦ ꯅꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯗꯥꯟꯁ ꯃꯆꯥ ꯑꯃꯇꯪ ꯎꯟꯅꯕ ꯗꯤꯅꯦꯁ ꯂꯥꯛꯑꯣ ꯅꯪ ꯄꯨꯄꯨ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣ Hey, lawan ka! Ano na, ikugi. Ay, Abimbi! Noy party lo sila lo. Kato. Ha? Jun sila ka gato di thabak kasi kato ko di. Ato di. Anak ko kay sa kusa. Jun si law ikugi dance ho na ikugi. Manglim chang ba? Lao noi ki isai ki phitoro yare agang sing da si sum le na kole phitoro lo chi ke toro nede nang ju na ai wa ge manglim ai koi nang ko uri ji ngasi ji ahan jing kong thok to kuruman ba aduga ai koi ki he to na roi lo na 근데 아무튼에 제일 근육이 본전지 서로 야봐 바지는 놈들도 바지기 못 나가는 신을 뿐이니 봐.
nanti ikut kau ni jangan tu. Wali sudah, sudah wali. Ada itu mega kan itu ani itu mau wali. Nó dùng xin lỗi nào ba? Tôi đi, ngài cô. Ya này, chúng cái tôi xin lỗi. Nó ý party team gì? Xin mặc khá thế này. Mặc khá ta. Nó music pro music. Nó ý thay nó ba. Nó ý thay nó thay cái đó. Mà nếu tôi, giờ tôi chào cô bây giờ. Nó ăn làm kim đi. Ê nào, anh mà cái lạc có một cái liêm đó. Giờ có lớn xả cái tôm này. Thank you.
इखुरा अखोगी तयाई शिलुंगना ngasiगी function asigi hena mapung phanaba tayai शिलुंगना isai sakpa amasung अखोगी ahiba manglem अखोगी sagai gi I mari ningon gi macha अखोगी इसेनुपा मंगलेमना पुंग असि यैदुना तयाई सकलपा इसै खुदिमुक्ता फजबा पुंगोन फजना तान चाना पा पुंग यैरगा अखोगी थौरम असिबु मपुंग फानबा अमुक्तंग नागना आहि बितता असिगी मरथना अखोगी इनल पासी लाक्रगदि खुदोन पोलता तमनबा चाचारगा ओ अदुना अखोगी हजिक इसै सिमाकर
뭐라도는 건들비오. Lamang na halibay
Matam kaya li angang oi na i oi jawang na na sam na ude matam kaya li angang oi na ôi cha bao khăn đá ôi cha bao khăn đá cha nè đi một tâm cây ali anga ôi na in dấu ngôn ôi lê aki bao lê lu lúc tu na hori nam sul hậu ye matam cây ali anga oi na ahal oi le thagay nhau le ichai su nung si ki thuri le pulle kunci loi le aroi matam la ke loi na un ko lam le so sang de le matam kaya le anga ina oi jawang hamda ôi cha bao khăn đá cha nghe đi mặt ta cây ali ama ôi na dấu phố ôi lê dấu phố ôi lê aki ba lê u đê irang
ꯁꯨ ꯃꯈꯣꯜ ꯑꯍꯤꯡ ꯁꯦꯡꯕ ꯉꯝꯗ꯭ꯔꯕ ꯏꯄꯥꯁꯦ ꯂꯥꯟꯅꯕ ꯑꯩ ꯌꯥꯎꯅ ꯐꯪꯕ ꯃꯔꯨꯗꯨꯅꯣ ꯃꯔꯨ ꯀꯅꯥꯕ ꯃꯔꯨꯗꯨꯅꯣ ꯃꯅꯤ ꯃꯇꯨꯝ ꯂꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯑꯣꯔꯀꯦꯁꯇ꯭ꯔꯥꯁꯤꯡ ꯍꯦꯛ ꯑꯣꯜꯗ ꯔꯤꯗ꯭ꯔꯣ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯣꯔꯀꯦꯁꯇ꯭ꯔꯥꯁꯤꯡꯒꯤ ꯃꯤꯌꯥꯝꯗꯗꯤ ꯁꯛ ꯑꯃꯠꯇ ꯇꯥꯟꯅꯗꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠꯅꯕꯇ ꯍꯣꯠꯅꯕ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯡꯁꯤꯒꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯃꯥꯃꯒꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯐꯪꯈꯤꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯍꯦꯟꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯁꯤꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯤꯕꯒꯤ ꯃꯅꯨꯡ ꯆꯜꯂꯒ ꯂꯩꯔꯤꯕ ꯑꯩ ꯌꯥꯔꯒꯗꯤ ꯑꯩ ꯇꯕ꯭ꯂꯥ ꯑꯁꯤ ꯄꯨꯊꯣꯛ ꯊꯝꯖꯔꯒꯦ ꯍꯥꯏꯗꯤ ꯑꯩ ꯁꯤꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯁꯨꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯇꯧꯖꯕ ꯋꯥꯅꯤ ꯑꯩ ꯃꯃꯜ ꯌꯥꯝꯅ ꯄꯣꯠꯁꯤꯡꯗꯤ ꯑꯗꯨꯝ ꯌꯦꯡꯊꯣꯛꯆꯔꯒꯦ ꯃꯔꯝꯗꯤ ꯂꯩꯊꯅꯔꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯍꯥꯏꯗꯤ ꯑꯩꯒꯨꯝꯕ ꯑꯥꯔꯇꯤꯁ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯌꯥꯝꯕꯁꯤ ꯍꯧꯔꯛꯑꯦ ꯈꯪꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯗꯤ ꯍꯥꯎ ꯍꯥꯏꯁꯤ ꯌꯥꯝ ꯀꯟꯕꯅꯤꯅ ꯃꯣꯏꯒꯤ ꯃꯄꯣꯠ ꯑꯃꯒꯤ ꯈꯔ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯡ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯊꯪ ꯇꯥꯕꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯟꯗꯣꯛꯇꯕ ꯑꯣꯏꯔꯁꯨꯅ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯃꯒ ꯑꯩꯒ ꯄꯨꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯣ ꯉꯥꯛꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯃꯅ ꯆꯪꯗꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯗꯤ ꯇꯧꯔꯛꯇꯅ ꯆꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯌꯥꯏꯐꯔꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯖꯄꯥꯟ ꯁꯤꯗꯁꯨ ꯑꯃꯨꯛꯇ ꯌꯧꯔꯕꯅꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯃꯨꯛꯇ ꯕꯥꯡꯒꯤꯁꯨ ꯈꯨꯗꯣꯜ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯕꯖꯟ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯃꯉꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯂꯤꯁꯥꯡꯁꯤꯅ ꯃꯊꯪ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯛꯄ ꯑꯣꯏꯅ ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯄꯥ 500 ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯕꯨꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯆꯥ ꯃꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯈꯤꯕꯗ ꯈꯨꯗꯤ ꯈꯨꯅꯥꯝ ꯊꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯧꯅꯤꯖꯔꯗ ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯑꯃꯁꯨꯡ ꯑꯐꯕ ꯃꯒꯨꯟ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣই ꯄꯥꯡꯊꯣꯛꯄꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯉꯥꯊꯣꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯗ ꯏꯆꯥ ꯉꯥꯊꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯄꯥ 500 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯊꯪ ꯏꯗꯨꯜ ꯖꯨꯕꯥꯟ ꯁꯤꯗꯁꯨ ꯑꯃꯨꯛꯇꯪ ꯉꯥꯛꯇꯪ ꯊꯣꯛꯄꯤꯔꯛꯇꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯕꯤꯔꯕ ꯑꯩꯈꯣꯏꯒꯤ
ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 500 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯏꯆꯜ ꯑꯁꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯅꯨꯡꯁꯤ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯒꯤ 이노자 국들이 했죠. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯄꯣꯛꯄꯤ ꯊꯣꯡꯂꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯕꯤꯟꯗꯥꯔꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯄꯥ 500 ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯏꯆꯟꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯈꯨꯗꯤ ꯈꯨꯅꯥꯝ ꯊꯣꯛꯇꯕ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯕꯥꯛ ꯑꯍꯧꯕꯃꯛꯇ ꯈꯨꯔꯒꯅꯦꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯑꯊꯣꯏꯗ ꯀꯩꯒꯤꯅꯣ ꯂꯩꯔꯤꯕ ꯌꯥꯔꯦ